Bethany Diaspora Church ki nung si Jaraba Marup Mapang Chilinaw Kuding Makpo Prabhu Jesu Christ gi mingda salam izari ngasi February ki tang 9 2025 Saturday numit ki message asi John chapter 1 1 John chapter 1 verse 5 6 7 masidagi aikoi yengminagani ngasigi maru oiba wahay asi this is the message haiba asini Manipuri da aikoina mangondagi taraba amasung aikoina nakoida lauthok laba pau adu asini haibagi matang asidani ichilinaw sing ay loinamak pathok sage ishor di mangani aduga mangonda amamba khak laite aikoina mahakka saruk phangminnabani hairaga amambada chatlabadi aikoi minambani amasung achumbadu tawdabani verse 7 da adubu mahakna manganda laibagumna aikoina manganda chatlabadi aikoi amaga saruk phangminnabani aduga mahakki machanupa Jesu Christagi ina pa pumnamaktagi aikoi bu sengdokpi Ishor ang hatang haizasi Tagat sari pa Ishor haki wahay asibu aikoy bupina biduna ngasi nasa aikoy na paraga na haki wahay sidagi pugning amaga tawgat ng minabagi matam at saba matam hak na pinabiba sige damak tagat sari aikoy gi irakta yawbiyo tariba ichilinaw sing aduga Nahaki wahay asibu pongda kadoriba na sa aikoy kuding maki mapamda ipaiso lausing yan pinabido na nahaki wahay asibu hena bahab tabang amna na ba panggal pinabiyo kuding mag asigida magta kan bibang mapu Prabhu Jesu Christ giming dat ni zabani Amen ichilinaw sing Prabhu Jesu Christ dagi aikoina tambayaba lessons mayamama para kayama aikoina phangi there were many lessons the Lord Jesus taught his disciples Prabhu Jesu namaki sabok singda yamlaba para takpi khiba aikoina Gospels Matthew Mark Luke John Gospel mari asi papa matamda aikoina uba phangi masida aikoina maru oina uba yabadi ahanbada the kingdom of God ishor gi ningthau leibak ki maramda eternal life lomanai da punsi gi maramda faith in the Lord Jesus Prabhu Jesu Christ da thazaba hairi basing asi Prabhu Jesu na takpi khiba aikoina khangi Adumakpu masida aikoina pathokliba this is the message pau adu asini haibani masigi pau asikarino this message aikoina yengba kanda masigi pau asi more than just lessons para khakta nate para dagi suheli the principal truth Yamna maru oiba achumbasing aduni aikoina samlapna hairabadi God is light Ishor asi mangalni in him there is no darkness at all mangonda amamba khak laite haibani ichilinaw sing aikoina ningsingba yai Gospel of John chapter 1 verses 4 to 9 asi paba matamda karam haina ibiki aikoi yengsi
Gospel of John chapter 1 verses 4 to 9. Manipuri da ay pathok sage. Gospel of John chapter 1 verses 4 to 9. Masida phazana ikoibu ibire. Verse 4 da mangonda hingba leirami amasung hingba adu misingi mangan oirami. Mangan aduna amambada ngale amasung amamba aduna mangan adubu ngamde. Johon kauba isodagi tharakpa mi ama leirami mahagna mangan adugi maramda sakhi piduna mahaki mapana pumnamak na thajananaba mahakna saki oina lakle. Mahakti mangan adunate adubu mangan adugi maramda saki pinaba lakpani. Mi khuding makpu ngamhan biba taibang panda lakpa mangan adu achumba mangani. Ichilinaw sing masida phajana aikoy butak pire. In the Lord Jesus is life. Prabhu Jisu da hingba haibasi lay. In Him or in His life, mahaki punsi, mahaki hingba aduda, there is light. Mangal adusu lay haibani. Aduga masigi mangal asina amambada yamna kanna nganba matamda amamba haibasi inthokpa ngami manghanba ngami. Aduga aikoina hojik pathok khiba sastra aduda kari ubano hairaga Prabhu Jisu Krista masamak asibu achumba mangal aduni haibani. Ichilinaw sing mangal haibasiga amamba haibasiga matam khibikta lan sokna duna laibani. Masigi lan sokna ba asi aroy akham laitaba adugumba lan aduni. Aduga karigidamakta masigi lan se sokna ribano mangalga amamba haibasi yengba matamda aikoina khangi amamba haibaga mangal haibasi kaidongai dasu laiminaba yadraba amani. Aduga masida Apostle John na yamna luna khanba karino haiba tarabadi mana haibani mi mayamna ishorga loinaba asigi matangda ngangi adumakpu makoigi punsi yengba matamda amambagi punsida chatpa hingba mayam lay haibasi mana khangi. Aduna masigi thazaba aduga punsi hingba haibasigi maram asida yenglakpa matamda makoigi hojiki chinban nakhakta wahai thaktang ngangba ishorga yamna naknana laibugumna haiba phongdokpa mi kaya amambada chatlibasing ase makoigi thajaba makoigi punsi asi achumba nate haibani. It was wrong, it is wrong haibani. It is not true masi chumde. It is in fact a lie madu minambani haibani. Ichilinaw sing aikoina masidi laina khangba ngambani. Maramdi aigi punsina aigi lamchatna aina tauriba khudingmakna amambagi lambi aduda laiba matamda karam haina ai ishorga chatminai ishorga loinaraga lai haiba yagadabano masi minambani haibasi lande. Aduga masida aikoina yamna chawna uriba problem asi kari kamaina no oibakanda it had to be addressed. Masi aikoina tuminna thamba yade masi pallaga masi chumde
ꯂꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ. ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ many speak of faith, having faith. ꯃꯤ ꯃꯌꯥꯝ ꯑꯃꯅ ꯏꯁꯣꯔꯗ ꯊꯥꯖꯩ ꯍꯥꯏꯅ ꯃꯈꯣꯏꯅ ꯉꯥꯡꯉꯤ. ꯑꯩ ꯍꯤꯡꯕ ꯄꯨꯟꯁꯤ ꯐꯪꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯏ. ꯑꯗꯨꯃꯛꯄꯨ ꯃꯈꯣꯏꯅ ꯄꯥꯞ ꯑꯃꯁꯨꯡ ꯑꯃꯝꯕ ꯑꯗꯨꯗ ꯃꯈꯣꯏ ꯇꯠꯇꯅ ꯑꯗꯨꯃꯥꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯅꯤ. ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯊꯥꯖꯕꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯆꯠꯃꯤꯟꯅꯔꯒ ꯂꯩꯕꯅꯤ. ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯀꯥꯏꯅꯕ ꯌꯥꯗ꯭ꯔꯕ, ꯈꯥꯏꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯑꯃꯈꯛꯅꯤ. Faith and life. ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯥꯖꯕꯗꯣ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨꯅ ꯎꯠꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨꯅ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ ꯑꯩ ꯇꯁꯦꯡꯅ ꯊꯥꯖꯕ ꯂꯩ ꯍꯥꯏꯕꯁꯤ ꯁꯥꯈꯤ ꯑꯣꯏꯒꯗꯕꯅꯤ. ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯝꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯒ ꯑꯩ ꯊꯥꯖꯕꯅꯤ, ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯂꯩ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯗꯦ. ꯑꯗꯨꯅ a genuine faith will cause a believer to pursue a good life that is characterized by light 하이버니. तसेंगना अशेंगबा अचुंबा थाजबा लाइख्राबा थाजबा मी अदुना सोइदनमकी अफबा पुंसी अदुदा महक चटकनी. अदुगा अफबा पुंसी अदु महकना तानगनी. मधु कर्मायना खंगबा ngamgani haiba kanda माना तौरीबा खुदिंग अदो अमंबगी थबक ओइरोय मंगालगी ओइबा असेंगबा अचुंबा अफबा अदु तौगनी. मदुदा अखोइना इंगाल गाना उबा फंगनी चिलनावसिंग. अदुगा faith and fellowship. We cannot speak of being in fellowship with God who is light. मंगाल ओइरिबा ईश्वर महक्का लोइना बगी मरम असिदा अखोइना ngang यारोय करिगुंबा अइना पाप की पुंसी life of darkness अमंबगी पुंसी अदुदा अइ हिंदुना लैबा तारबदी मसी ओइबा यादे. अइना करिगुंबा मंगाल की पुंसी अदुदा लैरगा अइगी लमचत अइगी सजत अइना ngangliba तौरिबा खुदिंगमा अदुना मंगालगी ओइबा मतम अदुदा ईश्वर मंगाल ओइरिबा ईश्वर अदुगा अइ लोइनरी महक्का अइ नकना लैमिनै हाइबसिदा मदुदा सेंगदौरिबनी इसिलेनाउसिंग. अदुना ngasi masigi बाइबल की मफम असी अखोइना पाबा मतमदा करिनो अखोइगी दमक्ता ईश्वरना खंगहन्निंगबा ईश्वरना ताकपिनिंगबा अखोइगी दमक्ता तमजनिंगाय ओइबा अखोइगी दमक्ता चैलेंज असे करिनो हाइबा तारगदी to examine our doctrine of faith and life. अइगी पुंसीदा अइना थाजरिबा असिगी मरम असिदा चुमलिबरा चुमदबरा हाइबसे अखोइना इसा इसाना येंगदबनी मसी अखोइना वखन तौगदबनी. अइगी थाजबा अइगी पुंसी असे तसेंगबा थाजबा मी अदुना हिंगबा पुंसीदो ओइरिब्रा तसेंगना अइ थाजबगी मरम असिदा खंगलब्रा हाइबसे अखोइ येंगबा ताइ. अदुगा to check our lifestyle अइना नुंतिगी हिंगलिबा पुंसी असिदा तौरिबा ngangliba sakliba khudingmak asisu aina yengadabani. Masida khudingmak yaukare chaba thakpa ngangba sakpa seliba tauriba khudingmak asida yaurabani aigi thawaigi oiba punsida hakchanggi oiba punsida. Masida ichilinawsing aikoigi damakta yamna फजबा एग्जाम्पल तमजनिंगाय ओइबा थाजबसिंग लई बाइबल दा मखोय दु कनानो हाइबा कांदा थेसलोनियन बिलीवर्सिंग असिनी. थेसलोनिका दा लैबा थाजबसिंगी पुंसी असि यिंगसी अपोस्टल पॉल न इबदा 1 Thessalonians chapter 1 verses 2 and 3 दा अखोइना पारबदी मसी उगनी. करी हाय we give thanks to God always for you all. नखोई दमक्ता नखोई की मरमना ईश्वरबु मतम खिबिक्ता
thagatuna lay haibani. Making mention of you in our prayers, aikoina prathana tauba khudingda nakoibu ningsingi. Remembering without ceasing your faith of work. Tatana aikoina ningsingi madudi nakoigi thazabagi mapana tautholakpa thabaksing ado aikoina ningsingi. Labor of love, nungsibagi damakta honariba su nomliba khudingmaktusu aikoina ningsingi. And patience of hope, khang kanba akhang kanbagi adugumba asa adusu nakoida lay haibasi aikoina ningsingi. Kanada in our Lord Jesus Christ, Prabhu Jesus Christ, in the sight of our God and Father, aikoigi ishor aduga ipa mahaki mityeng makhada. A work of faith, thazabagi mahai, thazabagi thabak uthoi, aduga nungsibagi adugumba honaba adusu makoida uba phangi su nomba, aduga asagi oiba akhang kanba adu Thessalonian believers singda aikoina uba phangi. Aduna ichili now sing, let us seek to emulate their example. Makoigi example tamzaningai oibase aikoina tamzaraga madugumna aikoisu hingba ngamnanaba asengba achumba thazaba laibasing mangalgi punsida laibasing magi thabakta uthokpa ngamba thazaba adu aikoi oiba ngamnanaba hotnasi haibani. Aduna ichili now sing ngasi aikoigi text asida yamna pukning thogat pibani. Aikoi ningsingduna thabakta aikoi pangthokpa ngamnanaba kanna hotnasi isa isagi thazaba aina thazabagi maramda ngangliba ase chumlibra lalibra aikoini yengsi minamba oiramlabadi aikoi laibak thiba oigani. Aduna kanna aikoi pathana ga loinana hotnaraga yengsi karamaina khangani aigi punsi lamchat aina tauriba langliba siliba honariba natraga ngangba sakpa khudingmakta masi uba phangani. Maramdi mangalgi oiba punsira natraga amambagi punsi aduda hinglibra haibase aikoi isa isana check tawba matamda uba phangani khangba ngamgani. Ishor na aikoi khudingmak loina bibo isunu pangal pina bibo isunu ishor gi bor mayam phangminasi sodang hatang haijasi. Thagachari pai son haki wahai na aikoi bomu hanna puning thogat pibagi damakta loina na aikoi gi punsida ipai sor ngasi aikoi na pathokriba yamna phazaraba puning thogat piba amadi aikoi gi damakta chauraba para ase ningsingduna ipai sor asengba thazaba laibasing mangalgi punsi lambida hingba amambadagi tholaktuna ipai sor haki na phamda nakna laiba paison hakal loinaraga matam khibikta chatminnaba adugumba punsi adugumba thazabasing oihanbiyo ipai sor minamba khudingmak nahakna lauthokpiyo aikoi gi thazabase minamba oidanaba nahakna aikoibu wanghangbiyo sokpiyo pai sor Thessalonian gi thazabasing gumna aikoi gi thazaba asi thabakta oina uthokpa yaba uba yaba adugumba punsi adu oihanbiyo haiduna paisor na ki kuya khada changsaduna nahaki thaujal nijari nasai koi khudingmak hakchang thawai ani maki bor pinabiyo awat pa khudingmak nahakna pinabiyo pangal pinabiyo nahak nai koibu matam khibikta
ꯊꯥꯗꯣꯛꯄꯤꯗꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯏꯄꯥ ꯏꯁꯣꯔꯅ ꯍꯛꯀ ꯃꯇꯝ ꯆꯨꯞꯅ ꯂꯣꯏꯅꯗꯨꯅ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯖꯣꯏ ꯑꯣꯏꯕ ꯄꯨꯟꯁꯤ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤ ꯑꯥꯃꯦꯟ. ꯊꯦꯡꯛ ꯌꯨ. ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ.